mayambu ahanba makthada kanglelai pung original gi maikadagi bisok khairakpamna taram noksari channel asina ngasisu tabada ki tujungba phawraba subscribers nga thabira pa wari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nungsibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugya biboina adomna like amadi subscribe share to biro mahaduna jari subscribe to matamda bell icon du on to biro mathangi wari thaglapa matamda adomgi phone da phangna bagi damakta adu de wari sia hongna batokjaraki matamasi aina sahi 18 kun mayam ki suraklaba madugi matamda thoki bathokdokni hojik aigi sagi sahina sahi 95 sujilakle yum kai panduna isu isa isu loina laijari matam maduda ina thengnakhibasi aina inkhalakpa matam oiringai tanjaduda ising yamna khana saurami hojik ising chauk thoktuna tawnariba singasi masiga sak manana thoklami madumapu oire hairaga matam maduda ikoina khungangi lam oirubanina aikhoin hena phibam soklami aikhoi sipat mapan thangba sarukta laibani aikhoigi baji asi khwaigi ahalni mahaki masimanaun ahumni manau nupa tomba amadi yaima haibudi aikhoigi khuraton amadi khura yaima si aikhoigi maning thangba sarukta sai piklingai matamdagi horaga machimanao singasi yamna nungsi sanana horai hai adubu nupi angang thiraklaba matam ahal sing haibadi aikhoigi ipu hoi nongga khraba matam asidadi machimanao singasi khara nungsina bawalai aikhoina ahal oirubanina mamang thangba sarukta yum masi sabasida lam ase khara makhachu chawi masina maram oiduna makhoi asi mamit mikaba horkli makhoina tawriba pumnamak sing aikhoi siloina khangi tabadabu makhoina pokliba masasing aikhoigi ibung sing adudi aikhoiga asoki matik yamna nungsinai ahal sing asina khara yengthinarabasu aikhoidi yamna nungsinai aikhoina pat mapan thangba sarukta sarubanina kumgi nong surakpa ising isauk tholakpa matamdadi aikhoi sadumak mayukna bahabadoi aikhoi mayukna bakhakta sunatana makhoi sumayuknai tabadabu makhoidagi aikhoina phibam khara disoi aikhoina khara kuthaba jaga da oibanina aikhoina kitang disoi adubu laitabadi yadabanina aikhoisu sahi khudingi adum mayukna bahabadoi rami sahi khudingi isauk tholakpa matamda yumasi khara gari gijak tawraga khara thanga laibaka se adum hapi sumang thangba saruk asina kuthadanabani hadana phumdi adum chingkhatana adum thami aigi ibung asi mahak mathanta khaktani aikhoi ningol mari amaga aisu khwaidagi atombi oibanina keja maukjabaga amathek phangdi atombi ni haibagi wani matam aduda kibaga amata phangba janate asum tawdana ising chaw matam asi lakle aina baji da hai baji sing chaw asi su yamna lakle handakti yum asi su khara thumgadoribra mamang sahida su khara makhidi singkhali yum asi su handakka muka singkhalabadi yum asi khara makhidi wangkhalani ado nong asinaga leptana taraklabadi isaukdi sungsoi soidana thokpa tari aisu khaliponi nabunga aikhoi mari manga tawraga phumdi ase khara yamna singkhatlaga mathak thangba saruk asida laibak mayam ama thonjelaga khara wanghalaga laibana phagadra haidana aisu khalibani baji mathaki khurayai masi handakti aikhoigi hingkhol maya asida yamna toina karigumba ama tawbagumna mamit asi numidang wairamgi matamda adum yengduna leirami aidi kaya hinadeko masima aikhoigi ima pabungna poklamba masada simadi kok asi tongana taba haibada oire mahakna ahloina poklamge haidi mahakna ahloina poklam labadi lam asigi mikabadu su amata tawraroi aina ahloina poklubanina lam asigi mikadana mahakna tawribani pokminaba masimanawni haibaka amata khangba janati nupi angang thikhibadagi hauraga mahaki nupi asisu kakka amaga tinaba amata hek yadi masigi sor nungsit asi nangi khurayai mada sangkhibani pharisi karigumba amata khanganu isasidi nungaina dum laithaku phattaba tawba makhoidi phattana dum karamasi phangba tabani aphaba tawragana aphaba phangba phattaba tawragana phattaba phangba asini miyoibagi taibang pangi khongchat haibado asum haina baji kai ka wari watai sanaraba matung tasawadu sulakle tasaw laklaba kanda baji na sumnangi tabra ni pamasa
Handakti kumgi nong asisu ising khara saugadaba mali. Mamang thakta akhuna semjin sajinkiba tawkiba mayam singadu madudagi khara hapkataba yaru. Baji, aisu khalamlibani. Handakti phumdi asisu isiga isalga tawraga aikhoi mari manga sina tawraga amuktang phajana singkhalaga handak mukti sahi khudingi sauraktanaba yum asisu khara wangtakna idi thamba pami. Hoine adune khanaramlibasi ado kamai tok saibano manak nakpada lairiba athaba phumdi singasi masi kosi tawraga thori thonai khara tawraga singkhalasi aduga sumang asida singkhalaklaba kan aduda ising chawraklaba kan de singkhalaga mafam ase khara wangkhana thamaurusi. Hoi baji, aisu imanaba kanano khara hairaga amuktang yenglaga aikhoi pulap puna tawminarasi. Oh hoi phare dudi nangsu nangi nasagi thaba ingkhang khara tawjaruro. Hoi baji, ado baji aigi wakhal dadi gari gi jak ama wairaga mathak thangba saruk asi yum haibadi yum asi kitang ingkhalaubana phagadra khali. Sumang asidi ising chawraklaba kanda ising khara karaklaba kanda phumdi adu singkhalabasu yum asi hana khara singkhalausiba. Adusu yai. Ado hayengdo namanaba kanano khara hairusu yum asi hana khara ingkhalaba kan makha asida nungjaw khara ngaklaba kan aduda makha silaiba khara thonjilaga karino khara laimai si wangkhalansi. Hoi baji, asi hairaga tasawadusu imung sangkri kumgi nong adusu laklaba kan aduda aikhogi tasawgi mahaki mamanaba khara laklaga yum asi khara wangkhalalli aduga makha thangba saruk aduda nung sorok achoba singasi ngaksinduna thamlaba matung singdagi laibak khara holaba matungda laibak singasi thonba hori. Usina yum asi di khara wangkhalli tawbadabu sumang asi di thumtaba yarudri adum thumlakkadawri. Baji na sumnai ising asisu khara kaba horakli hayeng angsi lairabadi ising asi sumangda loin hita pungthum thummani sida phumdi khara singkhalaga phumdi khara singado madugi mathak aduda laibak sing asi loin haijinduna sumang asi handak mukti sahi khudingi ising chawbada yawdanaba khara wangkhana thamausi. Asi hairaba matungda lairakon sangi laiminariba miyoi sing adusu moigi saruk sing adusu khara loina thumnabanina makhoi saruk sing adusu magi mapa sing adu semnarami. Madu khakta sunatana lairak asigi lambi chathok chasin tawnariba mayam sing asi masisu khara adum semsi haidana laibak thonduna semnarami. Ising chawkhalaklibani haidana tawriba sisu aikhogi dari mapan khara thengi yum manung asisu khara sangi haidana tawi tawbadabu aikhoina thonkiba jaga adu maktadi karigumba amata yaukhidre hana lairamba jaga adu madu lairamba tarabadi aikhogi imung asisu amata laiba yarudribani. Adubu masidagi mamangta thumkiba mayam sing adudi yum asi asuki matik yamna laiba ngamdaba haibadu oirami. Ihorakpaga khong asi ising chotuna adum satpa haibadu oirami. Nongo numit ama sa ising sanaba loisilaba matungda pat mapan thangba saruk adomda ising adum sabuk launa satpasi aikhosi adum aktarami. Khwaidagi maru oina taribasi aini aigi phamung thariba aigi kagi sakasi mayamna sanariba lambi asiki mapan waida laibarum amadani. Sak sanaba toklaba matungda aikhosi magi mafamsingda tumba sangnare. Pung baro taraklaba madugi matamni nong asisu khara kana su tharakli nong su tharaklaba kana sidaigi sasi kainom itok tawrakli. As khara makhaidi ising asi karaklani do yumanung asida sanglakaduribra sangaktradi phanida haidana khansana aduna laijangai sarak aduda nong marak aduda karino sapuk haidana ising marak aduda miyoi khara kocha satpagi makhola matarakli makhola do hek taraklaba kana aduda aigi sasi karino haidana khalakli. Hauji ising marak asida aduga handoka hanjinga kocha chatliba sina kanano aibo amuktang yengsira haidana isi ahobududa haipet yengki haidana phaklangi ahoba ama lairibadu maduda isi haipet yengthoklori kanagumba amatadi udi adubu makhol damaktai karigumba amatadi laibu uramde maisu laktabo oibana imana su saksang thangba maike somda laten thamai asobadu sukhatuna thamli nong subaduda igi sasi su akibadi pharakli asumna akiba pharaklaba kana duda igi sasi jajat khanba horakli.
ꯈꯨꯔꯥꯏ ꯑꯃꯅꯒ ꯄꯣꯠꯁꯦꯝ ꯖꯥꯗꯨꯒ ꯇꯧꯔꯛꯂꯕ ꯁꯥꯠꯂꯥ? ꯑꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯁꯦ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯧꯗꯣꯡꯁꯨ ꯑꯃꯠꯇ ꯂꯣꯏꯅꯕ ꯅꯠꯇꯦ꯫ ꯃꯊꯛ ꯊꯪꯕ ꯌꯨꯝꯊꯛꯀꯤ ꯁꯔꯨꯛ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯑꯁꯤꯅ ꯀꯅꯥꯅꯣ? ꯃꯁꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯁꯣꯏꯗꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕ ꯇꯥꯏꯗ꯫ ꯑꯁ, ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯃꯤ ꯑꯁꯤ ꯃꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯈꯥ ꯊꯪꯕ ꯏꯁꯤꯡꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯖꯄꯣꯡ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯍꯟꯗꯣꯛꯀ ꯍꯟꯖꯤꯟꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯈꯠꯇꯨꯅ ꯊꯝꯂꯤꯕ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯏꯁꯤꯡ ꯈꯝ ꯊꯦꯡꯕ ꯐꯥꯎꯕ ꯏꯁꯤꯡ ꯑꯗꯨ ꯆꯕꯨꯛ ꯆꯕꯨꯛ ꯇꯧꯅ ꯑꯃꯨꯛ ꯆꯣꯡꯊ ꯑꯃꯨꯛ ꯆꯣꯡꯈꯠ ꯁꯥꯟꯅꯗꯨꯅ ꯖꯥꯠ ꯖꯥꯠꯀꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯔꯛꯏ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯨꯝꯕꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡ ꯑꯗꯨꯁꯨ ꯈꯔ ꯄꯥꯊꯔꯛꯄ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯃꯈꯣꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯧꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛꯇ ꯁꯪꯒꯣꯏ ꯑꯃ ꯁꯥꯏ꯫ ꯁꯪꯒꯣꯏ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯨ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯗꯨꯅ ꯄꯔꯦꯡ ꯁꯥꯡꯅ ꯈꯤꯟꯗꯅ ꯊꯝꯂꯤ ꯄꯣꯠꯅꯤ꯫ ꯂꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯊꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯁꯤ ꯇꯥꯔꯛꯂꯤ꯫ ꯕꯥꯖꯤ, ꯇꯥꯕ꯭ꯔꯥ ꯕꯥꯖꯤ? ꯕꯥꯖꯤꯁꯨ ꯇꯨꯝꯂꯝꯗ꯭ꯔꯤ꯫ ꯕꯥꯖꯤꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯏꯕꯦꯝꯃ, ꯀꯩ ꯍꯥꯏꯒꯦ? ꯁꯪꯒꯣꯏ ꯃꯊꯛꯇ ꯊꯝꯂꯤꯕ ꯂꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯕꯥꯖꯤ ꯈꯪꯗꯕ꯭ꯔꯣ? ꯂꯨꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯈꯥ ꯂꯣꯏꯅ ꯂꯧꯊꯕꯒꯨꯝ ꯇꯧꯏ꯫ ꯕꯥꯖꯤꯁꯨ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯊꯣꯛꯑꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯂꯨꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯕꯥꯖꯤꯅ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯨꯁꯤꯡ ꯑꯗꯨꯁꯨ ꯁꯪꯒꯣꯏꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ, ꯍꯥꯏꯕꯗꯤ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯑꯋꯥꯡꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯨꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯕꯥꯖꯤꯗꯤ ꯃꯁꯥꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯕ ꯃꯥꯜꯂꯤ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ ꯀꯔꯤꯒꯨꯝꯕ ꯃꯄꯣꯞ ꯑꯃꯠꯇ ꯀꯥꯏꯗꯅ ꯂꯩꯍꯧꯏꯗ꯫ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕꯅꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯕꯥꯖꯤ? ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯈꯨꯠꯇ ꯄꯣꯗꯣꯟ ꯑꯃ ꯄꯥꯏꯗꯨꯅ, ꯄꯣꯗꯣꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯥꯜꯂꯤ, ꯑꯩꯅ ꯁꯪꯒꯣꯏ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯄꯣꯞ ꯑꯃꯠꯇ ꯀꯥꯏꯗꯅ ꯂꯨꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯄꯣꯞ ꯆꯥꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣꯗ ꯕꯥꯖꯤ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯊꯛ ꯊꯪꯕ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯡꯗꯨꯅ ꯊꯝꯂꯤꯕ ꯂꯨ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯗꯅ ꯂꯧꯊꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯊꯦꯡꯉꯦ, ꯅꯣꯡ ꯑꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯏ꯫ ꯂꯥꯛꯑꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯌꯥꯝꯅ ꯂꯩ꯫ ꯂꯥꯛꯑꯣ, ꯆꯪꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯃꯨ ꯂꯥꯎ ꯍꯥꯏꯗꯅ ꯕꯥꯖꯤ ꯑꯗꯨꯁꯨ ꯈꯔ ꯆꯪꯕ ꯍꯧꯏ꯫ ꯑꯩꯁꯨ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯪꯒꯣꯏ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯁꯪꯒꯣꯏꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯀꯅꯥꯒꯨꯝꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯦꯞꯄꯤꯕꯗꯨ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯎꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯄꯣꯗꯣꯟ ꯑꯗꯨ ꯊꯥꯟꯗꯨꯅ ꯈꯔ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯆꯠꯈꯤꯕ ꯃꯈꯣꯜꯁꯨ ꯇꯥꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯃꯈꯣꯜꯁꯨ ꯑꯃꯠꯇ ꯇꯥꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯁꯥꯁꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯕꯥꯖꯤꯅ, ꯏꯍꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯂꯥꯛꯑꯣꯅꯦ ꯁꯠ-ꯁꯠ꯫ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯅ ꯕꯥꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯇꯨꯝꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯕꯥꯖꯤꯁꯨ ꯃꯁꯥꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯨꯕꯗꯨꯗ ꯃꯁꯥꯁꯤ ꯋꯥꯔꯕ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯇꯨꯝꯕ ꯌꯥꯗꯕꯅꯤ꯫ ꯅꯣꯡꯅꯒ ꯅꯣꯡ ꯆꯨꯔꯛꯄꯅꯤ꯫ ꯑꯇꯩ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯦꯁꯤꯡ, ꯏꯃꯥ ꯑꯃꯗꯤ ꯇꯥꯆꯧ, ꯃꯈꯣꯏꯗꯤ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯇꯨꯝꯊꯔꯤ꯫ ꯕꯥꯖꯤ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯁꯤ꯫ ꯕꯥꯖꯤꯁꯨ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩꯁꯨ ꯇꯨꯝꯊꯕ ꯑꯃꯠꯇ ꯌꯥꯗꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯅꯣꯡ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯔꯛ ꯑꯗꯨꯗ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯗꯤ ꯑꯃꯠꯇ ꯇꯧꯗꯕꯅꯤꯅ ꯃꯈꯣꯜꯗꯤ ꯑꯃꯠꯇ ꯇꯥꯗꯦ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯉꯥ ꯈꯔ ꯀꯥꯎꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯑꯃꯠꯇ ꯇꯥꯗ ꯐꯛꯂꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯅ ꯈꯦꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯈꯔ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯅ ꯇꯥꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯨꯝꯅ ꯈꯜꯂꯤ,
ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯐꯛꯂꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯈꯦꯠꯄꯣꯏ ꯊꯣꯡꯕꯣꯏ ꯆꯠꯄꯒꯨꯝꯅ ꯇꯧꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯃꯥꯡ ꯊꯪꯕ ꯊꯣꯡ ꯑꯁꯤꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯅ ꯊꯤꯜꯂꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤ꯫ ꯏꯁ, ꯃꯈꯣꯜ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯑꯁꯤꯕꯨ? ꯁꯨꯃꯥꯡ ꯑꯁꯤꯗ ꯃꯤ ꯂꯥꯛꯈꯤꯕꯁꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯒ ꯂꯥꯛꯂꯕ ꯁꯥꯠꯂꯥ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯜꯗꯤ ꯑꯃꯠꯇ ꯊꯣꯛꯇ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯂꯝꯕꯤ ꯆꯠꯐꯝ ꯀꯔꯛ ꯑꯗꯨꯗ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯂꯋꯥꯏ ꯁꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁꯤꯗꯤ? ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ꯫ ꯑꯩꯕꯨ ꯏꯃꯥꯁꯦ ꯑꯃꯨꯛꯇꯪ ꯍꯧꯗꯣꯛꯂꯒ ꯌꯦꯡꯁꯤꯔꯥ? ꯍꯧꯗꯣꯛꯔꯣꯏꯒꯦꯗ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯥꯔꯝꯕ ꯃꯈꯣꯜ ꯀꯌꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯐꯈ꯭ꯔꯦ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯐꯈꯤꯕ ꯀꯥꯟ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯀꯤꯕ ꯈꯔꯁꯨ ꯄꯣꯛꯂꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟꯗ ꯑꯩꯁꯨ ꯏꯃꯥꯗ ꯇꯝꯒꯦ ꯈꯟꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅ, "ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗꯨꯗ ꯁꯣꯏꯗꯅ ꯀꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏꯗ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯇꯕꯅꯤ." "ꯏꯃꯥ, ꯅꯪ ꯃꯗꯨ ꯍꯥꯏꯅꯨ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯕꯥꯖꯤ ꯏꯕꯥꯅꯤ ꯊꯦꯡꯅꯍꯧꯏ꯫ ꯕꯥꯖꯤꯁꯨ ꯀꯔꯤꯅꯣ ꯃꯈꯣꯜ ꯈꯔꯗꯤ ꯇꯥꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯝꯗꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯉꯔꯥꯡ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯗ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛꯇ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯤ ꯑꯣꯏꯔꯕꯗꯤ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯜꯗꯨꯗꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯍꯣꯏꯁꯤ, ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯣꯁꯤ꯫ ꯏꯁꯤꯡꯁꯤꯕꯨ ꯆꯥꯎꯕ ꯐꯔꯛꯂꯕꯗꯤ ꯃꯐꯝ ꯖꯒꯥꯁꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯊꯣꯛꯇ ꯌꯥꯔꯔꯣꯏꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯈꯔ ꯇꯧꯔꯝꯃꯤ꯫ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯁꯤꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯈꯔ ꯃꯌꯦꯡ ꯇꯥꯔꯛꯂꯤ꯫ ꯃꯌꯦꯡ ꯇꯥꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯌꯥꯏꯝ ꯑꯁꯤ ꯀꯨꯝꯂꯛꯂꯤ꯫ ꯏꯇꯩꯃ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯍꯥꯛ ꯎꯕ ꯃꯇꯝꯗ ꯈꯣꯏꯗꯧ ꯑꯁꯤ ꯄꯨꯡꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯈꯔ ꯀꯜꯂꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥ, ꯍꯪꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯏꯁꯥꯁꯤ ꯈꯣꯏꯗꯧꯁꯤ ꯄꯨꯡꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ꯫ "ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯆꯦꯡ ꯈꯔ ꯈꯩꯁꯤꯔꯥꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ?" "ꯏꯁꯤꯡꯅꯒ ꯏꯁꯤꯡ ꯆꯥꯎꯕꯅꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯄꯥꯠꯇ ꯊꯣꯛꯂꯒ ꯀꯔꯤꯅꯣ ꯈꯔ ꯊꯤꯔꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤ." "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯊꯣꯛꯎꯔꯣ." "ꯏꯃꯥ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯌꯥꯏ ꯃꯁꯤ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯕꯥꯖꯤꯅꯁꯨ ꯀꯩꯅꯣ ꯈꯔ ꯌꯥꯝꯅ ꯍꯥꯏꯕꯅꯤ." "ꯍꯥꯏ, ꯀꯩꯁꯨ ꯇꯧꯗꯕꯅꯤ." "ꯑꯁ, ꯅꯪ ꯑꯗꯨ ꯍꯥꯏꯅꯨ꯫ ꯃꯤ ꯃꯥꯏꯕꯁꯨ ꯑꯣꯏꯕꯁꯤꯗ ꯍꯥꯟꯅꯁꯨ ꯂꯝꯒꯤ ꯃꯇꯥꯡꯗ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯈ꯭ꯔꯦ꯫ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩ." "ꯑꯗꯨꯝꯅ ꯈꯟꯕꯁꯨ ꯐꯠꯇꯦ꯫ ꯌꯥꯔꯦꯁꯤ, ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯊꯣꯛꯎꯔꯣ." ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯗꯣ ꯂꯩꯌꯩ ꯊꯥꯕ ꯈꯣꯠꯄ ꯈꯔ ꯇꯧꯔꯝꯃꯤ꯫ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯁꯨ ꯈꯔ ꯍꯟꯊꯔꯛꯂꯕꯗꯨꯗ ꯁꯨꯃꯥꯡꯗꯣ ꯑꯃꯨꯛ ꯊꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯨꯃꯥꯡ ꯑꯁꯤ ꯊꯣꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯀꯥꯟꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯏꯀꯣꯏ ꯀꯣꯏꯅ ꯃꯩ ꯇꯦꯛꯂꯝꯃꯤ꯫ ꯃꯩ ꯇꯦꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯁꯨꯔꯨ ꯅꯩꯈꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨ ꯖꯕꯣꯡ ꯇꯧꯔꯒ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯑꯩꯈꯣই ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯤꯠꯅ ꯆꯞ ꯍꯦꯛꯇ ꯌꯨꯡꯈꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯍꯜꯅ, "ꯁꯪꯒꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯉꯥꯅꯨꯒ ꯂꯩꯕ ꯖꯥꯠꯂꯣ?" "ꯏꯆꯦ, ꯑꯩꯁꯨ ꯈꯪꯗꯦ." ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯈꯥꯖꯤꯜꯂꯤꯕ ꯖꯤꯡꯒꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯁꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯁꯤ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯅꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯈꯤ꯫ "ꯇꯥꯆꯧ, ꯀꯅꯥꯅꯣ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤꯔꯥ?" ꯇꯥꯆꯧꯁꯨ ꯃꯁꯥꯗꯣ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯤ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯃꯗꯨꯗ ꯏꯆꯦ ꯑꯍꯜꯅ, "ꯍꯩ, ꯅꯕꯥꯅꯤꯅ ꯆꯠꯀꯦ ꯇꯧꯔꯤꯕꯗꯣ ꯀꯗꯥꯏꯗꯅꯣ?" "ꯏꯆꯦ,
Sida amuktang tholaga yenglukigi kana kana leibano haibado kana na khangba huranba lakpo eramabadi aigi wafam aduda ise halna yare yam thuna sangola tasauna yadre ise ngihaktang yenglukigi aduga phat halaki ise dusu phat halaklo kuiba yaroi haidana hairakhi tasau ibani su sangoi ki maning tamna lagle sangoi ki maning ado hek yauraba kana duda angakpagi mathaw amada lapu pareng hauriba ising na itum thumjiliba jaga adugi lapu marak aduda kanagumba ama lairami madu lairamba duda tasau ibani si kibani yadre khutta pairiba toslight adusu mamang thangba saruk adomda kapsinduna yengluba kana duda kanagumba amata su leiba uramdi toslight adugi mangal adu phangdra kanda mami sami oina amuksu kanagumba ama leibado amuk mayek sengna urakle tasauna sidi kanano ichal nang ubra tasaw ay su uye as sibu khara sangsilaga yengsira tasaw ay di sasi kanu mitok tawreda tholo haidana tasaw ibani se thorakle asumna thoklakpa kana duda maning thangba saruk asida su kanagumba miyoy amana tung thangba saruk asida inarakpagumna tawrakle mataw kaya sing aduda ibani si kibani yaraktre tung thangba saruk asida laithoke haidana hek tawi tawbada boygi sasi kibani yaraktrabaduda maya se mata laithokpa ngamlamde tasauna isal nang namai tu laithok tabi adum lauko ai kanano muktang yenge haidana tasauna yengluba kana duda nupa magi mitamda makhwangdagi namakok phawba masak masadi amata udaba makai musin muraga sumtring sumna lepaga lairambado tasauna ururaba male mataw aduda tasawado khampare khangi masado isa la khara thuna sangnaba tawrasi tasauna ki khudang ado pairaga imung tamna singi tawbada boy so amuktang di yengge haidana maya saipe laithok tuna yengluba kana duda ngasai makai leptuna lairamba mitam ado aikhogi inak tamna masado khangnak naksinduna lairambado aisu uthoklore madu urubadai sasi khanglaw lawi isasi kibe mandana isi khong phawba thangba thoktre tawbadabu tasauna mang thangba saruk aduda khut ase paiduna singbaduda aise du makchat pa haibado irami sangoi gi maning thangba saruk aduda gi lan thoraklaba matam mangol kachin yaurakadawre mangol yauraklaba kandi si halni si yai mane amadi ise tone makoina kedawrage haidan hanglai aikho su thoki ba wari singadu lalat tawraga pauk singadu loina tamle baji su makol singadu taraba male thorakle bazina kedawrage haidan hangi thoki ba thodok singadu su loina tamle bazina yamna sana na horedana nongaini nang hayeng nongan baga nang wari watai khara sana da ba yadre mahak na khoi gilam masida tori basikarino yamna pamlabra haidana baji ado muru masinda solami numidangi matam moira dunai khoisi magi ka singda tumthanari tawgadabu nong adudi ahing amata sudrabani ahingda nong subagi makol singado amata tadrabaduda ai khosu yamna nungaina tumba haibado irami yamna nungaina tumthanarakpa matam moibana magi ka singaduda isi siba makai loine ka tumthanai ai su tumthagi khalli adubu mit asina maram oiduna tumthabase panghekta yadre numitumadi karigino khangde mit asi usilu haiba amata hek yadi nahan makhadi tumthagi khalli ngantana dum tumbani adubu ngasigi numisimadi karino tumthaba amata yadribasina haidana isi lairingai serak aduda aikhoi mayam sangdana singkhatkiba phumdi mayam singado mamang thangba saruk sumang matol thangba saruk aduda kanagumba amana phumlen thangona lenduna chop haiduna kosi amana kotuna singthokpagi makhola mai se tarakli mi su chatpagi makhola amata tabasa natte aikhona singkhatuna thamliba anoba singkhatuna thamliba phumdi adu natra mani aduga ahingi matam asida satpa khotpagi makhol so amata tadi tawriba mayam singa sina karino haidana isi khanjana duna lairingai cherak aduda mi khara jaja tawduna langpagi makhol khara tarakle makhol adu hek taraklaba kana duda mayam singa do kana anu haidana ki wakal da khalakle mapan thangba sarukta langi basi kana oiri basano ai bo muktang yengngreda ai su wakal da kari no jajat khalaba kana duda amuktang yengsira
Mapan tamnati tho'aroige. Umuktang yenge. May asisu athengbada lakpa oibanina umuktang diyenge. Haidana wakhal asida khanduna isi mapan thangba saruktadi thoktabida thong adugi ahoba karak aduda isi yenglei. Adumna yengba kan adude yamna kiba phanglaba saktam amada musin muraba miyoi khara jeja tawduna sapsap yungba makhai leptuna sumangki matai thangba saruk haibadi sumang matol thangba sarukki matai thangba sarukta leptuna lairambado aisu ure. Madu uruba kan aduda ki sasi kibana yaraktre. Kainu toriba mayam sing asidi sumang asidi laimona pik thaledana ahingi matam asida satpaki makhol samata tadi haidana khanduna lairingai serak aduda ngasai makai uramba pumnamak sing ado mami sami oina tapna loin hekta mangkari. Mami sami oina tapna mangki baduda aigi sasi amukasu hena ki bahorakli. Tanza aduda ima sumikap thorak laba male. Nang dia aduda kaidawriba? Imagi adugumlaba wafam aduda aigi sasi khampre khangi. Ima ai isasi tumba yadadana mapanda kanano khara langbagi makhol tai haidana thorakpani. Aduda mapan thangba saruk asida kanano khara lepaga leiba ubaduda aigi sasi kibana yadraba. Imana yare nangi nafamda gyan tana pothajaruro nang handak marakse nataba wakhal yamna khalli. Ima ai nataba wakhal khanba nati tasing ai imisina uraklabani tasawna su karino yamna ui haidana haikibani. Yare se hayang gyan tana khanarasi haujik ahingi nongyagi matam asida nang suon thong thokpa ngakta haidana imana hairakle. Ai suaigi ka tamna sangsinduna dum pothare. Nongalaklaba kanda bazina khurayai magi manakta satuna wari watai khara sanaki. Wari watai sanaraba matungda bazi adu lakle. Bazina sunairaki. Thorai masa aina di inaune haidana yamna luna tawi adu kamhangna usit thawaidaba. Ai khoi mayam sangduna bazida bazi kari hayoge. Kasu thudokpabudi tawno na hairambani masu amata khumde. Masana tawjaruba marala duna wa amata khumba ngamde. Makha tana tawraklabadi afaba amata oiroi haidana isu hairambani. Phare se sasa makha tarakpada amata tawraktrabadi phare tawraklabadi ai khoisu maiba ama nektuna ai ikha taba inaw nupa ne haiduna amata yingloi. Masigi matung ising asisu tapna loin hanthakre. Makha tana karigumba amata su tawrakhidre. Khurayai masu mahsado karigumba amata tawrakhidre. Aduna tawraktabadudai khoisu makha tana maiba amata uduna lahin hansi hainarambado madusu hankhidre. Masigi matung tarakpada khoisu sahi khudingi isaw tawrakpada hojikti karigumba amata tawkhidre. Ising kakalaklabasu aikhoigi imung tamna sangsinba haibadudi amata tawkhidre. Hojikti sumang phawba yawkhidre. Yamna nungaina leiba haibadu oirami. Adubu matam maduda aikhona yumkai pandringai matamda thokiba thokdoksing ado hojik isaw thoklibasi aikhoigi matamdudagi hena sathina thoklabanina aikhoisu yamna nungaiti. Wari sa ai ngasi maksumita sangsang launa ainu ukiba pumnamak singadu uri. Aduga iramda masida thokliba isaw asisu athuba matamda phaba oirasanu haidana ishorgi mafamda nijari. Wari ase matang asida losinjari. Karigumba wari ase nungaibirabadi like amadi subscribe share to birumu haidana haijari. Aduga amana adomgi isada thokpa asengba wari sing laibiragadi aikhoina pithokjariba WhatsApp number asida thabiraknabani singjari. Ngasigi oinadi matang asida losinjarage. Mathangki warida amuhana thengnarasi. Ima laibakna yai phare.